हवाईजार थोंबा लोइजारे मथक्ता फदिगोमसे खरा चाइसनबिरे खरा जानना दुम हापगे फदि Hello everyone, welcome back to my YouTube channel. Myam ngasidi chiche oisu lae khoi jumda chiche gi machanupi su lae ado chiche amadi hojai gi ni aba ado mase machanupi gi exam thabagi lakpani ado machanupi budi changam dare akhoida aduga kai kai no su chana bagi ga phi ga su purei ado chak chago aisu yade cha oina thakhare aduga mama oisu kanna wari sunari moi punna ado isanu pasu kanna asigi wheelchair siga phammaga masu kanna sanari chiche oi lakpase ubasiga mana kanna harauna aduga miyam asigana leire hawaijar ado hawaijar se ine manna pirambani ngasi ayukta ado hawaijar se masana lonjabani ai ine manna ado akhoi chana baine aina piramme ngasi se ado miyam phajadra hawaijar se kyam phajana namdam launa yam hawgadaba male mong se engu miyam aduga miyam asigana leire jenam se kwa jumdagi mathaktagi lelakpani aina jumgi panjabaduni aduga asigana khongdum leire khongdum se kwa soina thamme ado khongdumga hawaijar ga se thongani ngasi se aduga asigana machang hapkadaba hawaijar thongbada hapkadaba machang jingdo asiga seme aduga ayujik se thau hape thauda jenam khara hape morok khara atekpa hapchalle noigi tejpata su hape adoigi morok akhoigi kanji morok angangbi morok to akangba morok to kupna dauna soire aduga hape ado phajana utpire aduga ayujik se khongdum se hapchanba haure ado miyam hawaijar se ko khamen gasu thongba hauri khongdum gasu thongba hauri adu natana hawaijar ga utonga ga morokata su metpasu haubani ado aidi hawaijar se pamni aduna jaga thongbasu adum punghauta hauri ado ngasidi khongdum ga oina thonge hawaijar se aduga akhoi jumdadi ko mama ga papa ga moi khamen se ko chadaba aduna khamen ga thongdare ngasi se aduga miyam ayujik se khongdum se machang singje hapkadaba do thum morok janghang morok se hapaga kom phajana tauna otpire ado khongdum dagi ising se khara thui aba adu khara kanghalle aduga hawaijar se ko hapkhre ado hawaijar se mamangda ina habai ahum di hapabani ado asina last ni ado mamangi budi ai video da namhaudare ado last ki se oina namme ado hawaijar se ising se kangjal na kwa kangjale ado ising mo hapaga mu amuk sawalani aduga miyam hawaijar se ko ising se hapaga phajana tauna sawhalle ado hawaijar se munghale miyam hawaijar thongba loijare mathakta fadigomse khara chaisanbire khara janna dum hapage fadigomse mayam hawaijar thongba loijare ado masakse hawgadaba manbra ado
ꯃꯌꯥꯝꯗꯤ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕꯁꯦ ꯄꯥꯝꯕꯤꯕ꯭ꯔꯥ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯑꯁꯤꯒꯤ ꯌꯦꯔꯨꯝꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ, ꯑꯩꯅ ꯀꯣ ꯃꯌꯥꯝꯗ ꯀꯩꯅꯣꯝ ꯑꯃ ꯌꯦꯡꯍꯟꯒꯦ ꯑꯩꯅ ꯀꯩꯅꯣꯁꯦ ꯃꯅꯨꯡꯁꯦ ꯈꯣꯛꯄꯅꯤ꯫ ꯑꯗꯣ ꯑꯁꯤꯒꯤ ꯌꯦꯔꯨꯝꯁꯦꯀꯣ ꯃꯅꯨꯡꯗ ꯃꯃꯨꯠꯁꯦ 2 ꯌꯥꯎꯔꯝꯃꯦ꯫ ꯑꯗꯣ ꯑꯩꯒꯤꯁꯤꯒꯇ ꯅꯠꯇꯕꯗ ꯀꯣ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯤꯕ ꯌꯥꯎꯕ꯭ꯔꯥ? ꯑꯗꯣ ꯑꯩꯁꯨ ꯈꯪꯗꯕꯅꯤꯅ ꯍꯪꯕꯅꯤ꯫ ꯑꯗꯣ ꯍꯟꯗꯛ ꯈꯔꯅꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯌꯦꯔꯨꯝꯁꯤꯒꯤ ꯃꯅꯨꯡꯗꯀꯣ ꯃꯃꯨꯠ 2ꯁꯦ ꯌꯥꯎꯕꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯖꯜꯂꯛꯑꯦꯕ꯫ ꯁꯨꯃꯥꯏꯅ ꯄꯨꯂꯞꯄꯨꯗꯤ ꯂꯩꯈꯤꯕꯅꯦꯕ ꯃꯣꯏꯒꯤꯁꯦ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯔꯦ ꯑꯩꯁꯨ꯫ ꯑꯗꯣ ꯃꯌꯥꯝꯁꯨ ꯈꯪꯉꯗꯤ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯂꯞ ꯄꯨꯟꯅ ꯀꯣ ꯖꯣꯏꯟ ꯇꯧꯔꯒ ꯑꯩꯅ ꯂꯧꯊꯣꯛꯅ ꯌꯦꯡꯕꯗꯀꯣ ꯁꯨꯃꯥꯏꯅꯕꯨꯗꯤ ꯇꯧꯔꯤ, ꯇꯣꯉꯥꯟꯅꯕꯨꯗꯤ ꯂꯩꯕ ꯑꯗꯨ ꯈꯪꯗꯦ ꯃꯌꯥꯝ꯫ ꯑꯗꯣ ꯃꯌꯥꯝꯀꯣ ꯑꯁꯤꯁꯦ ꯗꯨꯀꯥꯟꯗꯀꯣ ꯗꯤꯋꯥꯂꯤꯒꯤ ꯂꯥꯏꯠꯁꯦ ꯃꯌꯥꯝ ꯑꯃ ꯌꯣꯟꯕ꯫ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯅꯨꯄꯥꯅꯀꯣ ꯗꯨꯀꯥꯟꯗꯒꯤ ꯂꯥꯏꯠꯁꯤꯡꯁꯦ ꯂꯩꯕꯒꯤꯅꯦꯅ ꯆꯠꯂꯤꯅꯤ꯫ ꯑꯗꯣ ꯑꯁꯤꯁꯦ ꯑꯣꯏꯅ ꯂꯩꯔꯦ ꯂꯥꯏꯠꯁꯤꯡꯁꯦ ꯌꯦꯡꯉꯨ꯫ ꯑꯗꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ, ꯂꯥꯏꯠꯁꯦ ꯃꯃꯤꯠꯄꯨꯗꯤ ꯊꯛꯑꯦ ꯌꯥꯝꯅ, ꯑꯩꯅ ꯀꯦꯃꯦꯔꯥꯁꯦ ꯀꯥꯞꯄꯤꯁꯦ ꯃꯃꯤꯠꯁꯤ ꯌꯥꯝꯅ ꯊꯛꯑꯦ꯫ ꯑꯗꯣ ꯔꯤꯌꯦꯜꯗꯕꯨꯗꯤ ꯃꯃꯤꯠꯁꯦ ꯊꯛꯇꯦꯕ, ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯨꯝꯅ ꯑꯗꯨꯝ ꯐꯖꯅ ꯇꯧꯅ ꯑꯗꯨꯝ ꯃꯁꯥꯒꯤ ꯐꯖꯅ ꯑꯗꯨꯝ ꯉꯥꯟꯖꯩ꯫ ꯑꯗꯣ ꯑꯩꯁꯤꯒꯤ ꯀꯦꯃꯦꯔꯥ, ꯑꯩꯅ ꯀꯥꯞꯄꯤꯕ ꯀꯦꯃꯦꯔꯥꯁꯤꯒꯗꯤꯀꯣ ꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯒ ꯎꯕꯗ ꯌꯥꯝꯅ ꯃꯃꯤꯠꯀꯁꯦ ꯌꯥꯝ ꯊꯛꯑꯦ꯫ ꯑꯗꯨꯒ ꯁꯦ ꯂꯥꯏꯠ ꯃꯆꯥ ꯂꯦꯆꯨ ꯂꯥꯏꯠꯁꯦ ꯑꯁꯤ 3ꯈꯛ ꯂꯩꯔꯦ꯫ ꯑꯗꯣ 3ꯈꯛꯀ ꯂꯩꯒꯅꯤ ꯑꯗꯨꯁꯨ ꯂꯩꯈꯤꯅꯤ꯫ ꯑꯗꯣ ꯂꯥꯏꯠ ꯃꯨꯠꯊꯠꯂꯒꯗꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤ, ꯑꯗꯨꯝ ꯔꯥꯎꯟ ꯑꯣꯏꯔꯤꯁꯦꯀꯣ ꯑꯗꯨꯝ ꯑꯁꯤꯗꯤ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ, ꯁꯥꯡꯗꯣꯏꯅꯦꯕ ꯃꯔꯤꯁꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯨꯡꯊꯤꯟꯁꯦ ꯃꯝꯁꯤꯟꯕꯅ ꯍꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥ ꯈꯔ ꯆꯪꯉꯛꯑꯕꯅꯤꯅ꯫ ꯑꯗꯣ ꯅꯨꯡꯊꯤꯟꯒꯤ ꯀꯩꯅꯣꯝ ꯑꯃ ꯆꯥꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯑꯁꯤꯒꯤ ꯆꯨꯀꯤꯆꯥꯛꯀꯤ ꯀꯩꯅꯣꯁꯦ ꯄꯦꯀꯦꯠꯁꯦ ꯐꯖꯅ ꯃꯣꯏ ꯁꯨꯃꯥꯏꯅ ꯄꯦꯀꯦꯠ ꯑꯣꯏꯅ ꯌꯣꯜꯂꯦ꯫ ꯃꯌꯥꯝ ꯑꯃ ꯃꯈꯜꯒꯤꯁꯨ ꯂꯩꯍꯧꯔꯤꯑꯕ꯫ ꯑꯗꯣ ꯑꯁꯤꯁꯦ ꯑꯣꯏꯅ ꯂꯩꯔꯦ꯫ ꯑꯗꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ, ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯤ, ꯆꯥꯅ ꯌꯦꯡꯗꯣꯏꯅꯤ ꯀꯩꯅꯣꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯁꯦ꯫ ꯑꯗꯣ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯃꯅꯨꯡꯗ ꯐꯤꯠ ꯇꯧꯔ ꯈꯔ ꯃꯁꯥꯒꯤ ꯑꯣꯏꯅꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯎꯔꯦ꯫ ꯑꯗꯣ ꯑꯩꯅ ꯀꯥꯇꯤꯁꯤꯅ ꯆꯞꯄꯦ, ꯃꯍꯤꯁꯦ ꯌꯥꯎꯕꯅꯤꯅ ꯍꯩꯗꯣꯛꯀꯅꯤ ꯑꯩꯅ꯫ ꯑꯗꯨꯒ ꯑꯩꯅ ꯈꯔ ꯁꯥꯍꯜꯂꯦ, ꯃꯣꯏ ꯁꯥꯍꯜꯂꯨ ꯍꯥꯏꯌꯦꯕ ꯁꯤꯁꯦ, ꯁꯥꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯁꯤꯁꯦ ꯃꯁꯥꯂꯥꯁꯦ ꯑꯣꯏꯅ ꯍꯥꯞꯄꯦ, ꯃꯁꯥꯒꯤ ꯃꯁꯥꯂꯥꯅꯤ, ꯃꯁꯥꯒꯤ ꯄꯦꯀꯦꯠꯃꯛꯀꯤ ꯃꯅꯨꯡꯗꯨꯒ ꯌꯥꯎꯔꯛꯄ ꯃꯁꯥꯒꯤ ꯃꯁꯥꯂꯥꯅꯤ ꯑꯁꯤꯁꯦ ꯍꯥꯞꯄꯦ, ꯑꯇꯣꯞꯄꯗꯤ ꯀꯩꯝ ꯍꯥꯞꯇꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯀꯣ ꯁꯥꯍꯜꯂꯒ ꯃꯁꯥꯂꯥꯁꯦ ꯍꯥꯞꯄꯒ ꯑꯗꯨꯗꯒꯤ ꯐꯖꯅ ꯇꯧꯅ ꯆꯥꯃꯁꯁꯤꯅ ꯑꯣꯠꯄꯤꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯃꯍꯤ ꯀꯪꯉꯒꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ꯫ ꯑꯗꯣ ꯃꯄꯥꯗ ꯑꯍꯥꯟꯕꯗ ꯇ꯭ꯔꯥꯏ ꯇꯧꯍꯟꯒꯦ, ꯍꯥꯎꯕ꯭ꯔꯥ ꯑꯩꯅ ꯌꯦꯡꯍꯟꯒꯦ꯫ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ? ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯔꯒꯦ꯫ ꯃꯥꯗꯤ ꯆꯥꯈ꯭ꯔꯦ, ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯆꯥꯔꯒꯦ꯫ ꯑꯗꯣ ꯆꯥꯔ ꯌꯦꯡꯉꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ꯫ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯇꯦꯁ ꯇꯧꯗꯣꯏꯁꯦ꯫
ꯍꯥꯎꯏ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯆꯨꯀꯤ ꯆꯥꯛꯇꯨꯅꯤ ꯐ꯭ꯔꯦꯁ ꯆꯨꯀꯤ ꯆꯥꯛꯇꯨꯅꯤ ꯑꯗꯨꯃꯥꯏꯅ ꯄꯨꯔꯥ ꯇꯧꯔꯤ ꯃꯥꯏ ꯄꯦꯀꯦꯠꯇ ꯍꯥꯜꯂꯁꯨ ꯃꯁꯥꯒꯤ ꯄꯦꯀꯦꯠꯇꯨꯒ ꯃꯍꯤ ꯆꯥꯎꯔꯩꯌꯦꯕ ꯑꯗꯣ ꯑꯗꯒꯤ ꯃꯁꯥꯂꯥꯁꯨ ꯃꯁꯥꯒꯤ ꯆꯥꯎꯔꯤ ꯑꯗꯣ ꯁꯤ ꯍꯥꯞꯄꯒ ꯈꯥꯂꯤ ꯁꯥꯟꯕꯇꯅꯤ ꯍꯥꯎꯏ मोरक्पुदी सादे से मोर सादे नुंगिंदगा अदुम चानिंगबा मतमदा अदुम इलाइ लाइना सिसे हौरगा अदुम चाबा जानी हाउसु हाउरे असेंगबा चुकिचाक अदुमाइना अदुम तौरियबा अखोय थोथोन नौरगा अखोय चुकिचाक उजिक लथोगा कनोदगी पांबीदगी हेक्लागा अखोयना अइना उजिक चारिसे सुमाइना चाबा दुमाइना ने पांबीदे हेक्लागा दुम कनो चाबा दुमाइ तौरियबा असिसे हाउरे म्यामसु चाबा जानी असिसे हाउरी इसादसु फानी असिदी चुकिचाकनिना म्यामै उजिकसे चाबा लोइजरे अदो उजिकी चुकिचाकी पोचैदो पैकेटकीदो यामना हाउखरे अदुगा म्यामसु चाबिना रिंगबिउ जाम हाउबनी अंगांगिसु चाबा यानी मोरक सादबनीना अदो जामना हाउखरे अदो आइगे वीडियो से जेंबगी मतुंगदा म्यामना नुसिबिदुना लाइक शेयर सब्सक्राइब तौबिरमु अदो ngasiगीदी मतंग असिदा लोसनजरगे म्याम बाय बाय।